ꯈꯨꯔꯨꯝꯖꯔꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯥꯏꯋꯥ ꯃꯤꯁꯤꯁ 2018ꯗ ꯑꯥꯏꯋꯥ ꯃꯤꯁꯤꯁ 2018 ꯇꯥꯈ꯭ꯔꯕ ꯂꯣꯏꯅꯅ ꯃꯤꯁꯤꯁ ꯒꯣꯔꯖꯤꯌꯁꯀꯤ ꯑꯗꯨꯝꯕ ꯇꯥꯏꯇꯜꯁꯨ ꯐꯪꯈ꯭ꯔꯕꯤ ꯍꯦꯟꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯅꯤ ꯍꯦꯟꯊꯣꯏꯕꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯦꯟꯊꯣꯏꯕꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯤꯂꯥꯏꯠ ꯆꯦꯅꯦꯜꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯣꯟꯆ ꯇꯧꯕꯤꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ 92 ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯐꯪꯉꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯝꯕ ꯑꯍꯥꯟꯕ ꯁꯦꯇꯤꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯔꯛꯄꯁꯦ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤꯗꯕꯤ ꯑꯍꯥꯟꯕꯗ ꯇꯥꯃꯣ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯈꯤꯇꯪ ꯁꯣꯊꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯌꯥꯝꯒ ꯆꯥꯡꯗꯝꯅꯔꯒ ꯑꯁꯤ ꯌꯧꯅ ꯂꯥꯛꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯨꯝꯕ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯕ ꯑꯍꯥꯟꯕꯗ ꯂꯥꯛꯆꯅꯤꯡꯁꯦ ꯍꯦꯟꯊꯣꯏꯕꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯁ ꯑꯥꯏꯋꯥ 2018ꯁꯦ ꯁꯔꯨꯛ ꯌꯥꯔꯨꯕꯅꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯍꯥꯏꯕ ꯂꯩ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯇꯧꯅꯕ ꯂꯩꯔꯤꯕ ꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯝꯄꯤꯇꯤꯁꯟ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯛꯄ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯣꯔꯦꯜ ꯕꯨꯁ ꯑꯞ ꯇꯧꯔꯛꯄ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯌꯥꯎꯈꯤꯕꯅꯣ ꯃꯁꯤ ꯕ꯭ꯌꯨꯇꯤ ꯀꯟꯇꯦꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯕ꯭ꯌꯨꯇꯤ ꯀꯟꯇꯦꯁ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯕ꯭ꯌꯨꯇꯤ ꯉꯥꯛꯇꯒꯤ ꯅꯠꯇꯕ ꯇꯥꯃꯣ ꯅꯨꯄꯤ ꯑꯃ ꯃꯤꯁ ꯍꯥꯏꯔꯒꯁꯨ ꯃꯤꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯤꯁꯦꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯦꯇꯦꯒꯣꯔꯤꯁꯦ 3 ꯈꯥꯏꯗꯣꯛꯑꯦ ꯃꯤꯁꯦꯁ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯑꯟꯃꯦꯔꯤꯠ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯌꯥꯎꯖꯅꯤꯡꯕꯁꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯃꯣꯗꯦꯂꯤꯡ ꯑꯃꯁꯨꯡ ꯑꯦꯛꯇꯤꯡꯁꯦ ꯏꯁꯥꯒꯤꯁꯨ ꯄꯥꯝꯖꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯁꯥꯔꯤꯉꯩꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯥꯃꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯑꯗꯨ ꯇꯧ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯔꯣꯝꯗ ꯑꯅꯝꯕꯅ ꯏꯟꯅꯩ ꯑꯗꯨ ꯑꯣꯏꯅ ꯆꯠꯄꯗꯒꯤ ꯏꯁꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯑꯗꯨꯒꯤꯗꯤ एडुकेशन फजन तमजरए मैम तौरीद सिगुब ब्यूटी कंटेस्ट की करीगुब वाखन से लेदी लेरगसु हेक फोंदोकपा ngam है तारे आफ्टर मैरिज तौर मेसेज की ओइना थोकपसिदा सिने हेना चाउथोकजनिंगाई ओइबा हाइबदी मैतै नुपी मसु ओइरे दुगा लुहोंगा मतुंगदा रेस्पोंसिबिलिटी मैम सिगी मतुंगिना सिगी मथक्ता सिगुब कंटेस्ट अमा याउरुबा हाइबसे अदुकी मतिक यामना हाइनी कम्पिटिटिव सु ओइ दुगी मथक्ता यामना नुंगाइबा मा फाउजै इसादा अदुगा सिगी कै हाइनी मैम अमा स्टेट से होल अखोइगी इंडिया की स्टेट हाइ तारे सिदगी पुलप लाकपने आई यदि मणिपुर अदगी इंडिया की होल स्टेट 25 स्टेट्स दगी फाइनलिस्ट 13 खंगतले 13 खंगतले सिगी मथक्ता अखोइगी एक्टिविटी टेस्ट तौई फिजिकल टेस्ट तौई अदो मतमदुदा इसासे आई तानी हाइबगी कईगुंबा अमता वाखन लेते तामो अदैदुदा मथंग राउंड लाए एक्टिविटी राउंड लाकपसदा ऐसे खितंग अदुदा कॉन्फिडेंस अमुक लाए अदगी फिजिकल टेस्ट तौई अदगी फन तौई दुगी मथक्ता ग्रूमिंग सेक्शन मोइना पीको अदैदुदा अदगी मथंग सुम राउंड से लाकपदगी ऐसे इसादा कॉन्फिडेंस अमसुंग विल से हेंगलाई हेंगलपदुई मतुंगिना ऐसे अदुमाइना मैम सिगी मरक्ता ऐसु ngamico haibado adugi wakhan namaga loinana ise will namaga loinana determination namaga loinana isa se sangjan bane adubu somehow luckily haiba tare ai hotna zamanna tamo aise sumaina phangba ngame marone hendhui bigi baba mama aduga leifam aduga yum palis na kadai no sum thambi aise isamak Uripo Gopalaji Lerak, Uripo Tagini, Gopalaji Lek Tagini, Igi Babagi Mamingna, Moirangthem Kumar, Imagi Mamingna, Arke Tampasna, Aduga, Aigi Ichino, Ani Kaktani, Ibungamaga, Aiga, Adu Aigi Yumpan Bana Kuyatong, Pukria Toba Mapal, Ichanupi Malayzere. Okay. Sigi yaugi base kamain tona khalakta yaugi bana mamang na su khoi manipur gi taba leikhra aduga masi karamba through dagi even social media gi through dagi kamain tona masi entry tawgi bano adu sambi tamo masi hana yaugi ba mayam ama leire mayam ama haibse akhoi gi sigi Iowa India haise Iowa India haibasi
Innovative Artist Welfare Association haibani CCG koigi company amani NGO gi company amani si mathakta ina amakatanga panjaramge koi Daljit Kaur CEO Daljit Kaur hairibasi masase 2015 gi Mrs. India Globe hai na ko global hai tare masigi mase congeniality ga mase flawless skin ga ko masu subtitle phanga kraba akoi gi kano mane woman namane empowering women amasung koi gi nupi bu thang katpa amasung adagi koi gi domestic violence ki matang da ko sigi mayam sigumba da effect tor aba mayam sibu kai haini help toraga leirakpa koi gi Daljit Kaur CEO mana masase nongmam ai karigumba amta khangjade knowledge mamangda dubu tamo aigi hope te dum leiba sigumba khara da aise beauty khatana tabeda sigumba khara mateng pangningba adagi sigumba wana taraba haibadare sigi cost gi matungina domestic violence kumba da angangi child abuse kumba sigumba da khoigi tarak pasing adi awana tarak pasing da health tawningba gi wakhandi lei adugi matungina aise hujikan gi social website Facebook haibadare masidagi anambana akhoise kanaba amasung married demerit mayamam di leire dubu kanaba khatang aina laujaraga masidagi aina sum nongma thengna bane jun tha da ormale mamangi 2018 gi ko sigi jun tha dani nongma ma khoi gi Daljit Kaur CEO se masamak life tha dore akhoi gi sigi registration tawbagini hairo something live thador pa sai ure page se aina like tawraga lei hana dagi hauna isugum se follow khara tawjaba hai tare adagi di adumaina ai he ubaga ko tamo dagi aina sidi aina tawningi ba pot se masidai sida tawraga di aise khara ngamgadaba male hena khalle adugi matung dagi aise hek mana live loi gi baga aise follow tawsale aduga moigi number WhatsApp number ama pirai adudai do aise call direct tawre call direct tawbada aise smaina participate tawningi masigi contest sida so I can do something for our society aidana aina haibasida moina aise adudi nangi photo nung tharo aduga screening ama daka leire aduga nangna yawningi se kari gino di hange adubu aina yawningi se course tugi matungini yawning bani aina haibadagi okay fine aina haraga thamgre minute amani khatani wari saba tamo aduga nonga laga ise call lae aduga moina hai nang direct entry oina wild card entry oina nang direct entry oina fange finalist adu audition gi darka laitre haina aise haibire adu ki matik aise harawe adagi final sumai tawgani mogi tax me ama me pire tawgadaba sigi running hai tare si tawru adu tawru chatringai mamangda adu mai tawdona tawbane amo aduga magi adumaina ubadagi aise enter tawgibane to course gi matungina hai tare maruna khoi yamna social media da hara khida khara wakan khathini ngar sikan ma fraud mayam su leiba haibi maduna khoi tungan ba ato ba major city sing da di khoi fraud toraga masi saru ya handuni ga ga tungan ma line da chat pa su lei maduna am chection ba su kadai fa how far masi yamna chumage sengage haibi su yeng matangai faden khali kai mo lei swai se tamo mor haibabu chumme tamona haibi si yam sengba wane adadai duda koigi yengsan ba haibasi akoi hujik laik laishu haiba ngaktana akoina sigi khangani haibasu leite haitaba mi illiterate person amana su brain yauri banina khanbam thoi khandabam thoi adubu koini yengba tare se kyam yamna kyam yam hok chumba mot pot no traga kayam yam changchan bi yage haibadu adu yengaga matungda akoi chu thigat patare adu di isana cure tongja patare adu mayam ama le khoi da su haire ego haire ta balai natte batamo nang film tongningbra adu da Bollywood ta si enter tongningbra tamo haire ta banate haire mayam adu fraud mayam ama su le adu akoi CEO masamak na akoi da first da adu haiba we are not like that akoi natte ko just search it in our page moi page direct adum akoi gi worldwide ta ko moi masagi YouTube ta hapkatli CGC NGO sini haibado akoina sengna khangba ngame hai tare dam masigi chance tango ba matam da yam fai madu jikin basu natraga di akoida ponsigi step ama soibada mangje ningai sile by profession kanoni lawyer ni moirangte kano se HENTHOIBI se manipur gi da khoi haina ba le khoi haina gi bdo yum palagadi khoi yum gi thabeng gang tawdam ni adu tawdam da wakhalon tongan ma yam orthodox oi hagadra wakhalon se dum han sing myam lei tab sinati madugum bagi magi pal myam do adu thugai ma kana smaina changai sida
ꯑꯍꯥꯟꯕꯗ ꯀꯔꯤ ꯉꯥꯡꯅꯕ ꯊꯦꯡꯅꯩ ꯁꯤꯝꯄꯥꯜ ꯑꯗꯨ ꯆꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅ ꯀꯔꯤ ꯊꯦꯡꯅꯈꯤꯕꯅꯣ ꯇꯥꯃꯣ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯀꯞꯄ ꯐꯥꯎ ꯌꯥꯎꯋꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯁꯥꯎꯅꯤꯡꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯤꯕꯨꯁꯨ ꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯄꯣꯠꯇꯅꯤ ꯑꯗꯨꯗ ꯅꯠꯇꯅꯁꯨ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯣꯜ ꯋꯥꯔꯜꯒꯤ ꯑꯣꯏꯅꯅꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯈꯤꯇꯪꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯗꯅ ꯂꯥꯛꯏꯁꯤꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯌꯥꯝ ꯆꯦꯛꯁꯜꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯔꯊꯣꯗꯣꯛꯁ ꯑꯣꯏ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯒꯦ ꯑꯣꯏ ꯑꯗꯒꯤ ꯃꯊꯟꯗ ꯏꯊꯟꯗꯁꯨ ꯌꯥꯎꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯀꯌꯥ ꯌꯥꯒꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯏꯔꯛꯑꯕꯅꯤꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯗꯨꯝ ꯇꯧꯏ ꯑꯩ ꯂꯣꯏꯔꯦ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨ ꯇꯥꯃꯣ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤꯗꯤ ꯆꯤꯟ ꯃꯦꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯊꯪꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯚꯔꯥ ꯂꯩꯕꯃꯛ ꯅꯠꯇꯦ ꯑꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯖꯔꯒ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯂꯣꯀꯦꯂꯤꯇꯤ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯪꯅꯕꯁꯦ ꯌꯦꯡꯁꯤꯟꯅꯗꯕꯗꯣ ꯂꯣꯏ ꯌꯦꯡꯁꯤꯟꯅꯔꯤ ꯍꯥꯏꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯂꯩꯀꯥꯏꯅ ꯍꯤꯡꯒꯣꯜꯅꯨꯡꯅ ꯉꯥꯡꯉꯛꯇꯕꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯁꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤꯅꯤ ꯍꯥꯏꯕꯗꯨꯃ ꯃꯣꯏꯗ ꯈꯪꯍꯜꯂꯕꯅꯤꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯍꯥꯏꯕꯁꯤ ꯆꯤꯟ ꯃꯦꯟꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯨꯡꯗꯥꯡ ꯆꯠꯄ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤꯗꯃꯛꯇ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯤ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯃ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯏꯆꯥ ꯑꯃ ꯂꯩꯔꯕꯅꯤꯅꯀꯣ ꯃꯥꯒꯤ ꯄꯤꯖꯔꯝꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯁꯥ ꯀꯔꯤꯅꯣ ꯌꯦꯡꯁꯤꯜꯂꯝꯗꯕ ꯌꯥꯗꯦ ꯍꯦꯛ ꯌꯦꯡꯁꯤꯜꯂꯝꯗꯕꯗ ꯍꯜꯂꯛꯄꯗ ꯈꯤꯇꯪ ꯍꯦꯛ ꯌꯦꯡꯍꯧꯗ ꯂꯣꯛ ꯊꯨꯡ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯩ ꯈꯤꯇꯪ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯔ ꯑꯩꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯃ ꯂꯩꯕꯅꯤꯅ ꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯃꯤꯁꯦꯁ ꯇꯥꯕ ꯁꯨꯝꯕ ꯃꯤꯁ ꯏꯟꯗꯤꯌꯥ ꯁꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛꯁꯤ ꯀꯔꯤ ꯂꯩ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁ ꯄꯦꯖꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯑꯦ ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯌꯥꯎꯋꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛꯁꯤ ꯀꯩꯅꯣ ꯆꯍꯤ ꯑꯃꯈꯛ ꯃꯥ ꯂꯩꯔꯝꯃꯒ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯔꯒ ꯃꯗꯨꯅ ꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯦꯖ ꯑꯦ ꯃꯤꯁꯤꯁ 2018 ꯑꯥꯏꯋꯥꯒꯤ ꯃꯤꯁꯤꯁ 18 ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯇꯨꯡꯒꯤ ꯑꯦꯁꯄꯤꯔꯦꯟ ꯃꯌꯥꯝ ꯑꯃꯗ ꯀꯔꯤꯅꯣ ꯃꯣꯏꯗ ꯄꯤꯅꯤꯡꯉꯤꯁꯦ ꯃꯣꯠꯇꯨꯝ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯃꯁꯤ ꯆꯍꯤ ꯑꯃꯈꯛꯇꯒꯤ ꯅꯠꯇꯦ ꯍꯣꯜ ꯑꯩꯒꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯋꯔꯛ ꯇꯧꯕꯒꯤ ꯃꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯑꯩꯉꯣꯟꯗ ꯄꯤ ꯑꯗꯨꯒꯤ ꯔꯥꯏꯠꯁ ꯄꯤꯀꯣ ꯑꯗꯨꯅ ꯇꯥꯃꯣ ꯑꯩꯅ ꯁꯤꯗꯩꯁꯦ ꯌꯥꯝ ꯊꯥꯖꯅ ꯆꯪꯖꯔꯨꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯕ꯭ꯌꯨꯇꯤ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯧ ꯑꯃ ꯑꯣꯏꯅꯀꯣ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏꯒꯤꯁꯦ ꯑꯩꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯆꯠꯆꯒꯗꯧꯔꯤ ꯁꯨꯃꯥꯏꯅ ꯅꯦꯁꯅꯦꯜꯒꯤ ꯇꯥꯔꯕꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯦꯖꯦꯟꯗ ꯃꯌꯥꯝ ꯀꯝꯄꯤꯠ ꯇꯧꯕ ꯆꯠꯀꯗꯧꯔꯤ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯄꯤꯔꯦ ꯃꯊꯪ ꯆꯍꯤꯗ ꯆꯠꯀꯗꯕꯅꯤ 2019ꯗ ꯑꯗꯨꯒ ꯀꯩ ꯂꯝꯗꯅ ꯆꯠꯇꯣꯏꯁꯦ ꯂꯝꯁꯤꯗꯤ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤ ꯃꯤꯁꯦꯁ ꯑꯥꯔꯠ ꯍꯥꯏꯕ ꯑꯃꯀꯣ ꯃꯤꯁꯦꯁ ꯑꯦꯁꯤꯌꯥ ꯄꯦꯁꯤꯐꯤꯛ ꯍꯥꯏꯕ ꯑꯃ ꯃꯤꯁꯦꯁ ꯌꯨꯅꯤꯚꯔꯁꯦꯜ ꯍꯥꯏꯕ ꯑꯃ ꯈꯔ ꯂꯩꯔꯤ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ CEO ꯁꯤꯅ ꯑꯩꯉꯣꯟꯗ ꯗꯤꯁꯥꯏꯠ ꯇꯧꯔꯛꯀꯅꯤ ꯋꯤꯟꯅꯔ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯤꯁꯦꯁ ꯑꯥꯔꯠꯁꯦ ꯑꯗꯣ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯇꯥꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯤꯁꯥꯏꯠ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯋꯥꯔꯛ ꯇꯧꯈꯤꯅꯤ 1 ꯌꯔꯁꯦ ꯑꯥꯏꯋꯥꯒꯤꯗꯃꯛꯇ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯖꯔꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅꯁꯨ ꯇꯥꯃꯣ ꯂꯩꯖꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯁꯔꯐ ꯇꯧꯒꯦꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁꯇ ꯀꯣꯁ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯁꯤꯡ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯕ ꯀꯔꯤ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯤꯡꯕ ꯌꯥꯏ ꯃꯣꯏꯒꯤꯁꯨ ꯀꯔꯤ ꯔꯥꯏꯠ ꯂꯩ ꯑꯗꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯣꯏꯁꯤꯁꯨ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯣꯏꯒꯤꯗꯃꯛꯇ ꯃꯐꯝ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯥꯏꯋꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯄꯤ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯑꯥꯏꯋꯥꯒꯤ ꯃꯤꯁꯦꯁ ꯑꯥꯏꯋꯥ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯥꯏꯋꯥꯁꯤꯒꯤ ꯉꯁꯥꯏꯒꯤ NGO ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯅ ꯇꯥꯖꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯒ UPꯅ ꯇꯥꯔꯦ ꯇꯥꯔꯗꯤ
ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯉꯁꯥꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯃꯦꯟ ꯊꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯅꯕ ꯑꯃ ꯂꯩ ꯉꯁꯥꯏ ꯍꯥꯏꯗꯨꯅꯦꯕ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯈꯪꯗꯕ ꯉꯥꯏꯍꯥꯛꯀꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯥꯔꯦ ꯆꯍꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯐꯤꯜꯝꯗ ꯈꯔ ꯌꯥꯎꯔꯅꯤ ꯑꯗꯨꯒꯤ ꯕꯣꯂꯤꯋꯨꯗꯇ ꯍꯥꯏꯔꯣ ꯈꯔ ꯌꯥꯎꯔꯅꯤ ꯃꯤꯁ ꯋꯥꯔꯜ ꯇꯥꯔꯦ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯇꯥꯔꯦ ꯍꯥꯏꯔꯒ ꯇꯣꯛꯈꯤꯕꯗꯣ ꯃꯁꯤꯅ ꯑꯗꯨ ꯇꯣꯞ ꯇꯣꯞꯄ ꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯒꯤꯁꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯃꯣꯠ ꯂꯩ ꯇꯥꯃꯣ ꯃꯁꯤꯒꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯦ ꯃꯣꯗꯦꯂꯤꯡ ꯅꯠꯇ꯭ꯔꯒ ꯃꯣꯗꯦꯂꯤꯡ ꯍꯥꯏꯔꯗꯤ ꯒ꯭ꯂꯦꯃꯔ ꯋꯥꯔꯜꯗ ꯆꯪꯉꯦ ꯒ꯭ꯂꯦꯃꯔ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩꯀꯣ ꯑꯗꯒꯤ ꯑꯦꯛꯇꯤꯡ ꯍꯥꯏꯔꯒꯅ ꯇꯦꯂꯦꯟꯇꯅꯤ ꯆꯨꯁ ꯇꯧꯒꯗꯣꯏꯁꯦ ꯃꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯦꯠ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯐꯦꯁꯟ ꯋꯥꯔꯜꯗ ꯆꯪꯅꯤꯡꯕꯅ ꯁꯤꯒꯨꯝꯕ ꯀꯟꯇꯦꯁꯁꯦ ꯌꯥꯎꯔꯒ ꯑꯩꯁꯦ ꯁꯤꯒꯨꯝꯕꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯄꯁꯨ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯂꯥꯛꯇꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯁꯦ ꯇꯦꯂꯦꯟꯠ ꯂꯩꯖꯕꯁꯤ ꯑꯩ ꯎꯠꯊꯣꯛꯆꯒꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯊꯣꯡꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯁꯤꯗꯩꯁꯤꯗ ꯁꯣꯏꯗꯅ ꯑꯩ ꯁꯤꯒꯤꯁꯤꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯁꯨ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯋꯤꯜ ꯑꯃ ꯌꯥꯎꯔꯒ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯃ ꯌꯥꯎꯔꯒ ꯈꯥꯡꯕ ꯈꯔ ꯀꯟꯕ ꯇꯥꯔꯦ ꯁꯤꯗꯤ ꯌꯥꯝꯅ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯗꯕ ꯄꯣꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯁꯤꯒꯤ ꯇꯥꯔꯛꯄꯁꯤꯗ ꯀꯦꯁ ꯑꯦꯋꯥꯔꯗꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯎꯟ ꯂꯩꯔꯦ ꯑꯗꯒꯤ ꯅꯪꯒꯤ ꯑꯅꯕ ꯂꯩꯔꯦ ꯑꯇꯩ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯁꯅꯣ ꯇꯥꯔ ꯃꯇꯨꯡꯗ ꯅꯈꯣꯏꯗ ꯄꯤꯔꯤꯕꯁꯤ ꯀꯔꯤ ꯇꯥꯃꯣ ꯇꯥꯕꯁꯤꯗꯪ ꯀ꯭ꯔꯥꯎꯟ ꯐꯪꯕꯁꯤꯗꯪ ꯑꯔꯥꯏꯕ ꯍꯥꯏꯕꯗꯤ ꯃꯁꯤ ꯈꯛꯇꯪꯅ ꯑꯩꯒꯤ ꯊꯕꯛ ꯅꯠꯇꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯑꯃꯒꯤ ꯍꯣꯜ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯄꯤꯕꯤꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯀꯦꯁ ꯑꯦꯋꯥꯔꯗ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯇꯧꯔꯨꯔꯤꯁꯦ ꯇꯥꯃꯣ ꯁꯤꯝꯇꯪꯒ ꯄꯟꯖꯔꯝꯒꯦ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯄꯣꯔꯠ ꯕ꯭ꯂꯦꯌꯔꯒꯤ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯍꯣꯜꯗ ꯇꯧꯕꯅꯤ 2018ꯒꯤꯀꯣ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 10ꯗꯒꯤ up to 16 ꯐꯥꯎꯕ ꯄꯥꯡꯊꯣꯛꯑꯦ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯒ꯭ꯔꯨꯃꯤꯡ ꯁꯦꯛꯁꯟ ꯀꯝꯄꯤꯇꯤꯁꯟ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯅ ꯇꯣꯈꯥꯏꯅ ꯄꯣꯠ ꯑꯃ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯦꯂꯦꯟꯠ ꯎꯠꯄꯒꯤ ꯆꯥꯡꯗꯝꯅꯕꯒꯤ ꯑꯃ ꯄꯤ ꯑꯗꯨ ꯂꯣꯏꯔꯒ ꯇꯦꯂꯦꯟꯠ ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯄꯨꯊꯣꯛꯆꯔꯒ ꯎꯠꯂꯤ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯅꯤ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯤ ꯂꯁ ꯒ꯭ꯔꯤꯟ ꯍꯥꯏꯅ ꯔꯤꯖꯣꯔꯠ ꯑꯃ ꯂꯩ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯦ ꯊꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯑꯃ ꯊꯝꯕꯗꯧꯅ ꯇꯧꯋꯦ ꯇꯥꯃꯣ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯔꯚꯤꯁ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯛꯏꯕ ꯄꯣꯠꯁꯤꯃꯨꯛ ꯑꯩꯈꯣꯏꯅ ꯄꯦꯟꯕ ꯂꯩꯇꯦ ꯀꯦꯁ ꯑꯦꯋꯥꯔꯗꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯖꯔꯛꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯄꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯋꯥꯔꯛ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯒ ꯄꯟꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯥꯏꯋꯥ ꯏꯟꯗꯤꯌꯥꯒꯤ ꯚꯨꯃꯤꯆꯥꯟ ꯈꯥꯕ ꯃꯁꯥꯃꯛꯁꯤ 2012ꯇꯒꯤ ꯄꯥꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯀꯣ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯦꯖꯦꯟ ꯇꯧꯕ ꯉꯝꯅꯕꯒꯤ ꯅꯦꯁꯅꯦꯜ ꯊꯥꯛꯇ ꯄꯨꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯁꯥꯃꯛꯁꯤ ꯚꯨꯃꯤꯆꯥꯟ ꯈꯥꯕ ꯍꯥꯏꯅꯀꯣ ꯃꯥꯁꯦ 2012ꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜ ꯊꯥꯛꯇ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ 2017ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯀꯤꯔꯟ ꯀꯣꯟꯁꯝ ꯑꯗꯒꯤ ꯁꯤꯜꯚꯤꯌꯥ ꯄ꯭ꯔꯣꯚꯣ ꯑꯗꯒꯤ ꯑꯔꯆꯅꯥ ꯀꯣꯟꯁꯝ ꯃꯣꯏ ꯑꯍꯨꯝꯃꯛꯁꯤ ꯑꯃꯅ ꯑꯔꯆꯅꯥꯅ ꯃꯤꯁꯀꯤ ꯑꯣꯏꯅ ꯃꯥꯁꯦ ꯁꯦꯀꯦꯟ ꯔꯅꯔꯁ ꯑꯞ ꯑꯣꯏꯅ ꯇꯥꯔꯛꯄꯅꯤ ꯑꯗꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯒꯦꯀꯣ ꯅꯨꯄꯤꯗ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯑꯁꯥ ꯀꯤꯔꯟ ꯀꯣꯟꯁꯝ ꯑꯃꯁꯨꯡ ꯁꯤꯜꯚꯤꯌꯥ ꯃꯣꯏꯕꯥꯅꯤꯃꯛ ꯇꯥꯏ ꯑꯣꯏꯅꯀꯣ ꯁꯦꯀꯦꯟ ꯔꯅꯔꯁ ꯑꯞ ꯑꯣꯏꯅ ꯃꯣꯏꯁꯤ ꯐꯥꯔꯁ ꯔꯅꯔꯁ ꯑꯞ ꯑꯣꯏꯅ ꯃꯣꯏꯁꯤ ꯐꯪꯉꯛꯄꯅꯤ ꯑꯗꯨꯒ ꯋꯤꯅꯔ ꯇꯥꯕꯗꯤ ꯇꯥꯃꯣ ꯑꯩꯅ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯟꯁꯦ ꯆꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯉꯁꯤ ꯏꯆꯟꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯦꯁ ꯑꯥꯏꯋꯥ 2018 ꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯦꯁꯄꯤꯔꯦꯁꯟ ꯂꯩꯕ ꯑꯦꯁꯄꯤꯔꯦꯟ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯤ ꯇꯥꯃꯣ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯃꯇꯦꯡꯁꯨ ꯂꯧꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯊꯤꯖꯟꯕ ꯈꯣꯠꯆꯟꯕꯗꯤ ꯈꯔ ꯀꯟꯖꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯁꯦ ꯒ꯭ꯔꯨꯃꯤꯡ ꯁꯦꯛꯁꯟꯒꯤ ꯑꯗꯤ ꯁꯦꯛꯁꯟꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯁꯦ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯃ ꯆꯪ ꯂꯩꯔꯝꯃꯤ
ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯉꯛꯄꯅꯤ ꯑꯩꯗ ꯉꯝꯒꯗ꯭ꯔꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯑꯩꯁꯦ ꯂꯩꯈꯤꯕꯀꯣ ꯑꯩꯗꯤ ꯒ꯭ꯔꯨꯝ ꯇꯧꯕ ꯃꯇꯝꯗ 6 hours ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯔꯦꯝ ꯆꯠꯄ ꯍꯥꯏ ꯒ꯭ꯔꯨꯝ ꯍꯥꯏꯁꯦ only not for the facial ꯑꯗꯒꯤ not for the body activities it's like ꯔꯦꯝ ꯆꯠꯇꯣꯔꯤꯕꯅꯤ ꯇꯥꯃꯣ ꯔꯦꯝꯁꯤꯗ ꯆꯠꯄꯁꯤꯗ ꯁꯣꯏꯕ ꯌꯥꯄꯣꯟꯇꯦ ꯀꯦꯠꯋꯥꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯐꯦꯁꯟꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯕꯨ ꯃꯣꯗꯦꯂꯤꯡꯒꯤ ꯃꯣꯗꯦꯜꯁꯤꯡꯅ ꯆꯠꯄꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯇꯤ ꯀꯟꯇꯦꯁꯁꯤꯗ ꯁꯤꯒꯗꯤ ꯈꯔꯗꯤ ꯈꯦꯠꯅꯩ ꯃꯣꯗꯦꯜꯁꯤꯅ ꯁꯝꯅ ꯍꯥꯏꯖꯔꯒ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯃꯣꯗꯦꯜꯗꯗꯤ ꯅꯣꯛꯇꯕ ꯌꯥꯏ ꯐꯦꯁꯁꯦ ꯅꯣꯛꯇꯕꯤꯗ ꯑꯩꯈꯣꯏ ꯆꯨꯝꯅ ꯆꯠꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯕꯠ ꯂꯥꯏꯛ ꯏꯟ ꯗ ꯕ꯭ꯌꯨꯇꯤ ꯀꯟꯇꯦꯁ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎ ꯏꯁꯥꯁꯦ ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁ ꯑꯩꯈꯣꯏꯒꯤ ꯑꯣꯔꯥ ꯑꯃ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯕ꯭ꯌꯨꯇꯤ ꯑꯃꯅꯤ ꯄ꯭ꯔꯤꯟꯁꯦꯁꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯩꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯗ ꯋꯨꯃꯦꯟ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯤꯁꯀꯤ ꯑꯣꯏꯔꯣ ꯃꯤꯁꯦꯁꯀꯤ ꯑꯣꯏꯔꯣ ꯑꯗꯨꯕꯨ ꯃꯤꯁꯦꯁꯀꯤꯗ ꯑꯩꯁꯦ ꯆꯪꯖꯔꯨꯕꯒꯤ ꯌꯥꯝ ꯍꯔꯥꯎꯖꯕ ꯑꯃꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯌꯥꯎꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯋꯤꯜ ꯄꯥꯋꯔꯁꯦ ꯈꯔ ꯀꯟꯕꯤꯕ ꯑꯗꯒꯤ ꯏꯁꯥꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯕ ꯑꯀꯨꯞ ꯑꯇꯥ ꯅꯣꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯩꯁꯥꯔꯤꯉꯩꯗꯩ ꯍꯧꯅꯒꯁꯨ ꯑꯗꯨꯝ ꯅꯣꯝꯃꯤ ꯑꯗꯩ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒꯤ ꯊꯧꯗꯥꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯨꯝꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯨ ꯇꯧꯔꯝꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯁꯣꯁꯥꯏꯇꯤꯒꯤꯁꯨ ꯑꯃꯨꯛ ꯈꯜꯂꯛꯄ ꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯃꯅꯨꯡꯁꯤꯗ ꯇꯛꯅꯕ ꯀꯩꯅꯣꯁꯦ ꯇꯥꯃꯣ ꯑꯗꯨ ꯁꯤꯒꯤꯁꯦ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅ ꯑꯩ ꯍꯥꯏꯇꯥꯔꯦ ꯗꯤꯇꯔꯃꯤꯅꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯊꯥꯗꯣꯛꯄꯤꯗꯕ ꯋꯤꯜ ꯄꯥꯋꯔ ꯂꯩꯕꯤꯒꯗꯕ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗꯨꯗ ꯆꯪꯉꯒ ꯑꯗꯨꯕꯨ ꯀꯤꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯤꯕꯒꯤ ꯀꯩꯝꯇ ꯀꯩꯅꯣ ꯂꯩꯇꯦ ꯋꯥꯈꯜꯁꯨ ꯁꯣꯟꯊꯕꯤꯒꯅꯨ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯗ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯄꯤꯕ ꯑꯩ ꯁꯤꯃ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯑꯗꯨꯝ ꯁꯛꯁꯦꯁ ꯂꯣꯏꯅ ꯑꯣꯏꯅꯤ ꯁꯤꯗ ꯐꯦꯃꯤꯂꯤ ꯁꯄꯣꯔꯠ ꯀꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯐꯦꯃꯤꯂꯤ ꯁꯄꯣꯔꯠꯇꯤ ꯇꯥꯃꯣ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯄꯨꯔꯥ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯐꯨꯜ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯅꯥꯟꯊꯣꯔꯛꯑꯒ ꯅꯦꯚꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯀꯣ ꯁꯣꯁꯥꯏꯇꯤ ꯂꯣꯏꯅꯃꯛꯁꯤ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗꯅꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯥꯏꯅ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯕꯨ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯥꯃꯣ ꯁꯤꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯄꯣꯔꯠ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯉꯤꯕꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯤꯔꯝꯒꯅꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯀꯔꯤ ꯄꯥꯎ ꯐꯣꯡꯒꯦ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦꯗꯣ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯣꯅꯐꯝ ꯄꯥꯎꯆꯦꯗ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯦꯡꯅꯔꯤꯕ ꯁꯤꯡꯅꯕꯁꯤ IEDꯅꯤ ꯍꯥꯏꯕ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯂꯩꯔꯤꯕꯁꯤ ꯀꯜꯆꯔꯦꯜ ꯔꯤꯚꯥꯏꯚꯦꯂꯤꯁꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯏꯅꯣꯠ ꯄꯤꯕ ꯇꯥꯏ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯂꯩꯔꯦ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔ ꯌꯦꯡꯁꯤꯟꯈꯤꯕ ꯑꯗꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ UCMꯒꯤ ꯄꯥꯎ ꯁꯅꯥ ꯂꯩꯕꯥꯛꯇ ꯐꯣꯡꯉꯦ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯁꯣꯟ ꯑꯅꯥ ꯂꯥꯏꯔꯕ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯣꯡꯗꯣꯛꯑꯦ ꯑꯄꯤꯛꯄ ꯖꯥꯇꯤꯅ ꯃꯁꯥꯒꯤ ꯅꯥꯠ ꯙꯔꯃ ꯆꯠꯅꯕꯤ ꯉꯥꯛꯄꯗꯒꯤꯅꯤ ꯃꯥꯂꯦꯝꯗ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯂꯤꯕꯁꯤ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯦ ꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗ ꯂꯩꯔꯤꯕꯁꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯋꯥꯠꯂꯕꯗꯤ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯊꯦꯡꯊꯒꯅꯤ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯂꯩꯔꯦ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯇꯣꯅꯣꯃꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯤꯕ ꯄꯥꯎꯁꯤ ꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗ ꯐꯣꯡꯉꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯁꯨ ATC ꯁꯦꯝꯅꯕ ꯗꯤꯃꯥꯟꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ UCMꯒꯤ ꯋꯥꯐꯝ ꯌꯥꯎꯔꯦ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯂꯩꯔꯦ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯜꯆꯔ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯔꯤꯁꯨꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯦꯟꯗꯤꯗꯦꯠꯅ MP ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯔꯥꯍꯨꯜꯅ PM ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯨꯝꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯛꯁ ꯄꯥꯔꯁꯟ BJPꯒꯤ ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯔꯦ ꯑꯗꯨ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯗ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯊꯤꯀꯥꯗꯥꯔꯁꯤꯡꯒꯤ CDA ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏꯗꯧꯔꯤ ꯄꯥꯟꯗꯝ ꯌꯧꯅ ꯔꯦꯚꯤꯅ꯭ꯌꯨ ꯈꯣꯝꯒꯠꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯀꯁꯥꯔꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗ NSNKꯒꯤ ꯀꯥꯗꯔ 2 ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯎꯔꯦ ꯂꯥꯛꯆꯅꯤꯡꯕ ꯍꯦꯟꯊꯣꯏꯕꯤ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔꯁꯦ ꯃꯁꯤ ꯌꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔꯁꯤꯅ ꯇꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯉꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯁ꯭ꯋꯥꯏꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯂꯩꯗꯣꯏꯅꯣ ꯆꯨꯝꯃꯦ ꯇꯥꯃꯣ
ꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯅꯥꯠꯁꯤꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯒꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯥꯝ ꯁꯥꯝꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯤꯗ ꯕꯣꯔꯗꯔ ꯏꯁꯨꯒꯤ ꯃꯇꯥꯡꯁꯦ ꯏꯁꯥꯁꯨ ꯂꯣꯌꯔ ꯑꯃꯅꯤ ꯍꯧꯖꯤꯛ ꯏꯁꯨꯁꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯣꯏ ꯑꯦꯛꯁꯄꯦꯛꯁꯟ ꯁꯦꯚꯤꯌꯔ ꯇꯤꯝ ꯑꯃ ꯂꯥꯛꯑꯝꯃꯦ ꯌꯦꯡꯁꯤꯜꯂꯝꯃꯦ ꯑꯦꯝ.ꯏ.ꯑꯦꯒꯤ ꯀꯥꯡꯕꯨ ꯑꯃ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯎꯗꯦ ꯃꯐꯝꯁꯨ ꯂꯩꯔꯤ ꯁꯤꯗꯩꯗ ꯌꯦꯡꯁꯤꯜꯂꯤꯕ ꯈꯣꯡꯆꯠꯁꯨ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯐꯝ ꯑꯃꯁꯨ ꯊꯝꯃꯦ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯃꯔꯨ ꯂꯩ ꯇꯥꯃꯣ ꯃꯁꯤꯗꯤ ꯃꯌꯥꯝꯒꯤ ꯏꯁꯨ ꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅ ꯁꯤꯗꯩꯁꯤꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯗꯦꯂꯤꯒꯦꯠꯁꯤꯡꯅꯀꯣ ꯌꯥꯝ ꯊꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜቭ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯔꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯏꯁꯥꯒꯤ ꯕꯥꯎꯟꯗꯔꯤ ꯆꯞ ꯆꯥꯅ ꯕꯥꯎꯟꯗꯔꯤ ꯆꯞ ꯆꯥꯅ ꯈꯪꯖꯅꯤꯡꯉꯤ ꯁꯤꯝꯇꯪꯒ ꯑꯩ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯁꯤꯝꯇꯪꯒ ꯌꯥꯝ ꯊꯨꯅ ꯁꯣꯜቭ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯔ ꯀꯩꯅꯣꯗ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯁꯤ ꯍꯦꯟꯊꯣꯏꯕꯤꯅ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯏꯋꯥ 2018ꯗ ꯑꯩꯈꯣꯏ ꯃꯤꯁꯦꯁ ꯑꯥꯏꯋꯥ ꯇꯥꯔꯛꯄ ꯑꯗꯨꯒ ꯃꯤꯁꯦꯁ ꯒꯣꯔꯖꯤꯌꯁ ꯇꯥꯔꯛꯄ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯁꯦꯁ ꯑꯥꯔꯠꯁꯇ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯨ ꯊꯝꯃꯤꯅ ꯇꯥꯛꯄꯤꯔꯤ ꯑꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯕ ꯑꯣꯏꯕꯤꯔꯨ ꯍꯥꯏꯕ ꯊꯝꯖꯒꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯖꯔꯤ